अहानबद मरुग पाउ वारोई सिंगी युम हुंफुमाते गी IDP मियोय चरी यांखै तरेट की अनिरक सुबु ओइना ngasi mayumda changan bahukre आईगी फुरुब खक्तगी अपिप वाखलोदा चटनादुना लेरबदी मणिपुर की अपुनबा सक्तम सागतपा सुंगम ngamloi haina MLA खुमुक्सम जोय किशनना हाइक्रे अमदी नौना भोट तौबदा अकीब लेते अदुबो हौजिक भोट की मतम चाद्रि हाइना स्पीकर टी सेटबर्टना ISTV न्यूज दा फोंगदोकि खुरुमजरी ISTV पाउमियंग ताबिरिबसिंगु तराम नोक्चरी हौजिक पाउ संदोकना पिजरी हौखिबा चाही इंग्लिश सिंगनि कुलुमदगी मे हुमदगी थोखिबा कांगकी इरांगना मरम ओइदुना लेमराम गवर्नमेंट हाई स्कूल लेमरामदा हांगबा रिलीफ कैंप ता चंगजफम लौदुना लेरंबा वारोई चिंगी युम हुमफुमाथोयगी IDP गी मियोय चनी यांखै तरेट की अनिरक सुबो ओइना ngasi mayumda changhन bahukre IDP सिंग mayumda hanjil hanbagi thorom aduda DC Bisnupur Puja Ilangbam ADC Toijam Opendro SDO Nambol Tongbram Shyamkumar amadi oinam amadi Nambolgi SD Shisu Sarukyaduna Lemram Kangjebung Community Hall da DC Puja Ilangbamna lamthaduna District Police ki makok thongba officer sing amadi Central Force singna section na ngak senduna changan khiba aduda waroi singda leiba waroi ningthauda asoi angam yaudana ba thongnikhe Thoromaduga mari lenana DC Bisnupur Puja Ilangbamna ngasi singkhong chingya da leiriba khul singda yumda changba hawriba asina Manipur da ingtappa amadi nungai yaifaba purakpa ngamlagani IDP singi damak lenga ki maikai dagi pigadaba selfam sing masa masagi account ta hawkre loinana sangak taba singi damak tasu athubada soidana changlagani haina makha takibaga loinana angang mairoi singi damak tasu lengak na mateng pangnaba honari loinana lenga ki maikai district administration ki maikai dagi pangba yaba mateng kayasu pangkhre loinana makha ta na su pangnaba honari haike कोई डिस्ट्रिक्ट एडमिनिस्ट्रेशन की साइड कोई पुलिस की साइड और जगह कोई SDO की साइड में मयाम की मतेंग पांगगा अवादा पा लेबदो अदु ताना मिनरगा मतेंग पांगदौरी तुमदा टेक द गाइडना चंबिरगा युंगी अवादा पा सिंदुक सेंजिन तौगदबा खरा सिंदुक सेंजिन तौगदबा मयामदो कोई पैसा पिरकपा फंडसिना फसना सेंजन बिरो अदुगा फसना लेबा हौबिरो अदुगा कोई सीगी वरोई चिंगदगी फसना चंगबा हौरगदी लमदम सिसु peace purakadabani na akoina waroigi ishwardbu khoramjaraga amuk hena mayam chakhatpa oirasanu haina so aigi side gi haijani Thoromaduga mari lenana ADC Toijam Opendrona ngasi leimaram waroi chingi miyam mayum da changba horabanina Churasanpur Kangpopi amadi more natana atopa mafam singsu soidana sanghanna ba honaragani masida miyam amadi IDP singnasu mateng pangbiu haike waroi singda leiramba akoigi hanagi IDP mayam jingdo ngasi ani siwa page oina page 2 gi 257 akoi resettlement on gre masi akoi hanamada first phase da 49 ama already moi resettle torga leigre adu hajik mathang akoi kumbi dasu adegi di kenoda hongden na ba akoi hajik kana honajari si phase hek loibaga atei hek hongden ba yaba kangu except Chosampur adegi di kenogu manataba torbung bangla gu manataba singsi di akoi yam thuna hongden na ba akoi administration gi side gi akoi na honajari siga loina na laibiri ba IDP mayam jingnasu akoi gi mateng pangbiu haina administration side gi mingsingjari waroi chingdagi IDP and thaja kobi nupi amana matam sangna isagi yum leina isagi yum da changba fawa yadana leramba adu ngasidi DC Bisnupur Puja Ilangbamna aikoi gi apama matung ina ngasidagi changba phanggadore loinana aikoi su yum da changba yahalabanina Manipur gi fam kayadagi lanjena duna relief camp sing da leidiba IDP singbusu masa gi mayumda soidana leiba yanaba sinbiu haike nusi jaraba akoi gi yum akoi gi kungam dangasi ita thajadana akoi changnana bo hona jarak posida akoi atuki mati harauje atuki mati numaije karigi no hada akoi chahi ahum phaning chit yum mado thadok jaraga yum mase kamaina laibano kamai tauri haibase khangdana lairakdo ngasidi akoi yum da changani haibagi harau basidi
ꯑꯩꯈꯣꯏ ꯆꯤꯟꯅ ꯍꯥꯏꯕꯒꯤ ꯍꯔꯥꯎꯕꯒꯤ ꯄꯪꯈꯩ ꯂꯩꯇꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯗ ꯑꯩꯈꯣꯏꯅ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯗ ꯆꯪꯖꯐꯝ ꯂꯧꯗꯅ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯨ ꯀꯨꯏꯗꯕꯤꯗ ꯃꯌꯥꯝꯁꯨ ꯆꯪꯅꯅꯕ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯁꯦꯟꯇ꯭ꯔꯦꯜ ꯁꯔꯀꯥꯔꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯟꯕꯤꯔꯒ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕ ꯐꯪꯕ ꯑꯣꯏꯍꯟꯕꯤꯌꯨ ꯑꯣꯏꯕꯁꯨ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯁꯨ ꯑꯩ ꯊꯝꯖꯔꯤ ꯑꯩꯒꯤ ꯐꯨꯔꯨꯞ ꯈꯛꯇꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜꯂꯣꯟꯗ ꯆꯠꯅꯗꯨꯅ ꯂꯩꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯁꯥꯒꯠꯄ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯍꯥꯏꯅ ꯊꯥꯡꯃꯩꯕꯟ ꯑꯦꯁꯤꯒꯤ MLA ꯈꯨꯃꯨꯛꯆꯝ ꯖꯣꯏꯀꯤꯁꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯊꯥꯡꯃꯩꯕꯟ ꯗꯦꯕꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯇꯥꯛꯗꯣꯅ ꯈꯨꯌꯥꯊꯣꯡ ꯇꯣꯃꯤꯁꯅꯥ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ IDP ꯁꯤꯡꯗ victors life science private limited na blanket ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝꯗ ꯍꯥꯏꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯗ victors life science private limited ꯃꯅꯤꯄꯨꯔ ꯕ꯭ꯔꯥꯟꯆꯀꯤ ꯊꯧꯄꯨꯕꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ MLA na makha taraduna hauzik IDP sing asina mathau taribasi nomagi chara ani amadi firol khara mateng pangbadu nate makhoibu masa masagi mayumda hanjinbaduni hanjinba yaba mafam kharadi hauzik mayum makai sanaba center gi leadership makhada thabak paikhat pa hore hana lauthoknuraga ayat apan pigadaba mayam ama tholakadabana miyamda khangendabani hauzik relief camp ta leiriba sing asigi khwaidagi maru oibasi senthok lambi amamam pibasini lamdam asida leiriba private company mayam ama leiriba asina thabak laurakpa matamda IDP singda hena khudong chaba pibiu MLA gi maikaida gi su honaba yabadi honari lamdam asida leiminariba machil manawni hairiba furup sing asina amata oina hona minadrabadi manipur da ing tappa hanjin hanbada matam changani maramaduna aikoi amata oina punsinduna aina aduni mana aduni hainabagi matam natre haike Manipur apun saktam haigadi masidala riba jati khudimak khunda minar bisiga nuksina le kana Manipur apun saktam gudin akoi da tariba kangbu jesina nuksina kanda adumi integrity lai geographical ke thoina daga taro ri koi lo nuksina ri lo yana ni problem ji nuksina ta na ba honara ko sine masi akoi na khamui na batai gelong ngai dagi ni thogi haktak tagi lemina ba sing chakoi nuksina bam da ka le amana hu kamjanba political mileage long na phona bada communal basis da political repartis long na phona ba sing se ko maru phona mangan ba ka le bise bai khangni na si akoi punam amatani bharat masang atani manipur masang atani akoi punam mateng pangna raga IDP sing se resettlement town si akoi nudamak nuksina na machimana oina bharat masang atani manipur masang atani khala lemina se aina miyam da apel tawsari Naungna bot tawbada akiba leite adubu hauzik bot ki matam chadri haina speaker T Setabratana ISTV news da phongdorakle wafamasi Brahmapur Guru Aribam Laikai Hari Khago Makhongda leiba Sri Gopinath Mandir naungna semjinduna sangabagi thoranga mari leinana phongdokhibane thoram aduda saruk yaba lakiba speaker T Setabratana ISTV news na Setabratana ISTV news na hangba wang amagi pakhum piraduna makha takhibada Congress amadi ati opposition parties singna parliament manung yauna tongan ba mafamda naungna mikhal taunabagi wafam phongdoklibasi matang matam chade naungna vote thengnabada akiba karisu leite adubu hauzik leiriba term asi mapung pharaba matungda pangthokpana khwaidagi hena phagani haike leiriba film asida February 13 gi mamangda lengak semba ngamgadra hangba wahang amagi paukhumda speaker na wafam asi state ki BJP luchingba singna akuppa khangani haiba wafam singsu phongdoklamke adum highway दोनों यामना एकदम हाईवे यानी हाईवे तो हमने बिल्कुल ही अदो कोई एकदम फनी में कल उनका ट्रीटमेंट है लोग किनिया का चलाई थी बीजेपी का लोग वो जो अपनी मोटी में समझा दो वो दे लोग वो किनिया लेते कभी जो ये माई दाम तो सुन से प्रति फायदा पब्लिश हुआ है वाह तो मो इलेक्शन तो चल रही है वाह Nengak sibu apai February taram lagi mamang skem lagi apai fajar ko tai karo adu ki BJP ki party ki leadership da lagana ye na yek se ne khal Irengbam Hemosandra NPP gi National Vice President gi pham sinakre National People's Party gi National President Conrad ki sangmana thokpa notification amana lamdam asigi miyamna sakhangnaraba singjamai kendradagi MLA oina mai paktuna Manipur lenga ki minister oiramlaba Irengbam Hemosandra bu National People's Party gi Constitution gi Article 11 gi makhada semba sahi English singani kun mangadagi English singani kunipan phawgi oina National Vice President hakre
Eco Club for Mission Life ki miyeng makhada samagra siksa Manipur na sinduna Say No to Single Use Plastic competition da makong mathang taraklaba John gi oina government amadi private school singdagi winner amamam khamgatuna case award amadi memento piduna ikai khumnabut khre Lamphel Patalaiba State Council for Educational Research and Training Hall Imphal da pangthokiba thoram maduda Director Education S amadi SPD samagra siksa Government of Manipur NG Bogendra Maitei Additional Director Education SV Visheshwar Khumukcham, Additional State Project Director Samagra Siksha Elementary Soraisam David Amadi, District Singi John Dagi Lakiba School Oza Singh Amadi, Maire Kyasu Sarukya K. Ministry of Education ki pautak matungina state asida lairiba school ki Maire Singda, Lairi Khakta Takpi Tambiba Nataba, Maire Singh asida awareness amadi activities kaya Takpi Tambinaba, Paikatpa, Tharongi, Sarukama Oina, Pangthokpani, Single Use Plastic na Mioibada Amadi, Leibak Hauda Kayamna Akaiba Pibagi Hibasi Mipum Tingna Kangarabani, Loina School Singda, Mai Tamliba Angang Singda, Malengi Oina, Aying Asagi Kaitarakliba, Kalasi Karamna, Kangani Hibasi, Paktaknana, Kanganabagi Pandamda, India Prime Minister Nahudopikiba, Ek Pet Market Nam Hiba Thoram Pangtuktuna, District level that John Gilairiba School Sing Atoy Ehen Tanahan Bane. Masida Makong Matang Taraklaba School da Puking Togat po Oina Manamatum Yentokpani. Government ki lairiba school sing si environment friendly ama ohen bada mari laina bajadi o amadi oza sing na mateng pangbiu loina na school gi akoi bada lairiba fam sing si luna nana thambagi hainabi thamsi school gi campus manung amadi mapal da lairiba paisinduna thamliba sijinatraba polam sing dispose tobiu paisinduna thambana amot akai hengat hanbat natana atei leina tina sandorakna bagi machakam ohele School gi akoi mafam khudingmak uwa thaduna asang amana thalangadabani amadi luna nana thamsi haibagi khongthang asi lenga ki school khaktanatana private school singda su chatuna asiguma awareness ki thoram asi pangthokna ba pandam thamli haike tongan activities ba mama to holakanda district level gi silu ko in state level da adurgi ke haitare moina angang khara perform torokpa chu sorokpa angang sidugi asi se koina prize pithopugi culmination event ni ngasi su akoina sida tawjeri si ngasi gi event da single use plastics amada season da ban ada masi tasing na hairaga di Ministry of Environment ki su moyam kano kalhate awareness am su laiba adna single use plastic sina environment kari su age na mayam khangna bo pham ana si gi awareness akoina school level da impart to gi activity ni koina si sida pantok chari bo function is Tungda competition adu da makok taraklaba government ki school gi oina Imphal East gi SK Idol High School amadi private school gi oina Imphal West gi wangoi da leriba Pitambara English School da case award amadi memento piduna ikai khunna ke May kaba ni sabu maru fangna mangan nabagi pandam da lingkhat kiba anti narcotic drugs organization Kanglei Park Andoki Tarek Suba mapok kumon thoram ngasi Thobal Mela Ground Community Hall da pangthokre Thoram maduda khangabo SG MLA Okram Surja Kumar Andoki President Chingkhai Luwangsa Nav ki SP Watam Bashu Thobal Apunba Luftal ki President Rameshwar Waika Amadi Private School Development Council PSDC Thobal ki President Jotin Salamna maru abme singone sarukya ke Loinana Health Services Manipur gi thabak tagi potharaba Senior Psychiatrist Dr. Hawizam Angom Chana wangangloi oina sarukya ke Thoram maduga mari leinana athaiba mithungi warol piraduna MLA Okram Surja Kumar na Haugalakliba naharol kaya yauna hauzik hiram khudingmakta Manipur asi awaba tangkak amada leiribani lamdam asida hauzik hiram kaya da awaba mayoknaba naha singda matam ki matung ina thabak sing phanglaktaba senthok lambi leiraktaba mayam asina su drug sijinaba hengalakpagi machak amasune haike mana makha taraduna me kabani sa thingba leiriba asing thingba leiriba sing amadi rehabilitation center singbu oirabasu paisa yenglaga Tholak para haibasi munna yengbasu mathau tai haike awa ba face amada hagolak le na harol mayam sigisu economically yamna awa ba face amdane Manipur si legese Manipur da mu wari ngai marak sida men oina akoi huzik laiba conflict related laiba stress laiba trauma laiba anxiety laiba mayam drug ki mayam ma easily accessible oiba mayam sina Manipur si amna waningai amna awal mafum amdane legese Lakadaba chahi English ngani kuntaruki February da pangthokadaba council gi exam da lamdam asigi mahiroi singna akiba yaudana exam mayoknaba ngamnaba pre counseling exam pangthoklagani hairi
Wafam asi ngasi Manipur Press Club ta pangthokpa paugi mifam amada All Manipur Recognized Private School Welfare Association ki President Laisem Joykumanna phongdokhibani. Joykumanna makataraduna class 10 thagadaba mahiroi singi damak haukiba chahi kungi mamangdagi pre-board exam haiduna association asina pangthoktuna school chani henbana saruk yaduna lakpane. Adubu handaki chahi English ngani kuntaruki February thada pangthokadaba council ki class 12 ki exam mayoknakadaba mahiroi singi damak association asina Council ki exam singasi thabada hena line na ba haiduna pre-counseling haiba exam makhal ama school yankaidagi class 12 thagadaba mahiroi lising mangana saruk yaduna pangthokna ba sem sare haiba exam asida mahiroi singna makoina exam thabada question pattern amadi question design singda akiba amata yaudana exam thana ba haiduna pangthokadabani haiba pre-counseling gi thabagasi lagleba December ki tang mapandagi kunithoi fawba tawgani haiba numira sida lamdam asida lairiba CSO amadi tongan ba lup singna ban block na chingba tawbidana ba association gi maikaidagi appeal tawrukle haiba tawgudru examination gi matam lakadriba December ki tang mapandagi na tang kunithoi asi fawbadi kariguma makhal gi ayat apan ban block na singba amata tawbiganu masi komthokpiu karigumba lebaki tawdiadaba thabak lakpa tarangasu haiba examination asigi manung asidadi komthokpiu haibduna lebak miyamda association side gi president amoina thamoi singna mayamda pawlamjari School singna form fill up ki senfam hengat pa yaroi haina Manipur semga sagat pa lup na hairi Masal Students Wing gi convener Chandam Mongyambagi Cherol Amana Manipur da lairiba tongan ba school singna human resource puthokpagi namada sendalambi oina onthokliba school sing boshemna loba form fill up ki mamaldagi hena loba yaroi loinana lakadoriba academic session 2026 asidagi school singda book notebook amadi uniform yonsinduna dukan onthokliba sing khudaktagi lepkadabani sei ahum phajilakadoraba Manipur manungi furup anigi lalasina maram oiraga sofam nompham khangdraba tongan ba furuki praja singdagi ahenba senfam logduna awaba piba yaroi sei khudingi bosem amadi kosem na pangthokpa exam dat nataba pambai sijinaduna angang singna exam than bagi thong asi su lepkadabani sei ama chupna school singi oza singna mahiroi singbu mahi masing tambiriba asi exam dat nataba pambai Sinana banate oza singna su quality education purakna ba khonna bagi mahutta mahiroi singda nataba pambai sejina ba tambi ba khudak lepkadabare afaba Manipur ama purakna ba khonna bada afaba mahiroi puthokpagi matam oire hairi Empowering Women Stitching Relationship haiba themda 120 Battalion CRPF na sinduna tailoring training sewing mission yenthokpagi thoram ama tawthongda leiba lamsang police station da pangthokre thoram aduda DIG CRPF Ice President Mitei Commandant 120 Battalion CRPF Rajib Lochan 2IC Manish Raman Lamsang Police Station OC Sanjoy Amadi Caretaker Chairperson Lamsang Municipal Council Thaja Susaruk Yake thoram aduda Ice President na miyamna pendre haiduna yeho ama changshin bada democratic oiba mawongda sangsin biu masida isa singbu police na pharaga FIR tan khrabadi hayeng irang nemlaga punsi ki lambi da thabak ama torokpada matamda ning bakai ningai gi machak oirakani maramaduna miyamna khongjang sangsin bada yamna santi oina miyangi lan thum pot chei thugai bidana changshin biu haike areko adu matangi chahi de somula kini akoi battalion je Manipur sina hek irang se santi oidri bawdi akoi di chakhiroi leigini yam koine leigini aduna koi mafam bau thi re je koi gi leina bana aduna santi oidri bawdi koi je dum leigini aduna chahi amani sidi compulsory civil action program je dum tawra leine aduna mathangi amu kai dawsi kai tawroi sige habada leiba sagi koi gi leiba officer sing cha tana biraga lakadaba future lakadaba kai no club da sinasi da ka wai sinasi da ka wai bado kala mai chungchan minaraga duga koi adum mateng bangna chase ko Manipur International University amadi Mahila Gatividi Bharatiya Shikshan Mandal Manipur anina puna khusamnaduna nongmagoiba natural pearl farming gi workshop ama Imphal East ki manungchanba nongbrang khungi community hall da ngasi pangthokre resource person oina sarukya kibai MIU gi zoology department professor Dr. Ajit Kumar ngangbamna Manipur da kongreng marang kaina phangi kongreng dagi araiba mawongda mukta puthokpa yai haike technology amadi paisa ichangdana yumda leina kongreng dagi mukta puthoktuna nupi singna iwa wadana paisa tanba yai haina resource person oina wangang kiba Dr. Ajit Kumar na phongdokhe workshop asigi sarukam oina ngasi kongreng dagi karamna mukta puthokani haibaki matangda utke
MIU dagi lakpa hirama sige expert kangbu amanasу nungbranggi kongreng leiba mfamsingda chatuna mukta farming tawba yaba mfamsingsu yenghale MIU na nungbrang khungi lomising kongreng dagi mukta puthoknaba amadi masagi business venture ama hodokpada hand holding support chu piragani hairi Mairoi singi exam tawriba oibana mioi kharana mafam honglaga senda lambi ama oina gambling gi thabak hausi lawba asi khudakta thingminasi haina coordinating body khurain hairi coordinating body khurai gi coordinator Saikhom Roshan Mitaina Cherol amana Manipur da hojik ne na ta daba punsi mahing amada leiduna kham thengna wana raba matamasida gambling ama oiriba hausi asi jaga da fund drive ki namada pangthokliba asi khudakta thingaudrabadi khunai asi mulakpagi lambel da nongmagi leikhada chingtharakpagi mawong da leire sayani makai faraba irang asina miyamna sufam nompham khangdana wana leiringai marakasida sel tanpham ama oina chayol khudingi hausi toksilakpa asi pumna makki laibak thibani sarkar asida yamna hangliba wafamdi lagaw khawbana athingba thamduna mifa mipun chatharaga legal action lokhalaga hausi gambling dana athingba thamdriba asidi tawhanningde hauji class 1 dagi 9 fawbana promotion examination aduga class 10 gina pre board examination amaromdana class 11 amari class 12 kina pre council examination ni February 2026 tha ani leraga metric SSLC amadi class 12 higher secondary examination nakchilaklaba matamasida loudspeaker khongba simaram chade coordinating body khuraina afaba khunai ama puthokpada yamna maru oiriba students singi parikha gi yengduna hausi gambling asi aikoi punna thingminabada chauba saruk yaminabana press yabinaba press media gi khuthangda lebak miyamda khangalakle Model Manipur Unified Building by Law 2024 ki matangda nomagi oiba workshop ama Kaksing Municipal Council ki conference hall da pangthokre Town Planning Department ki makhada Manipur Architect Forum amadi Kaksing Municipal Council na khusamnaduna sinba thoramadda Chief Town Planner and Benju retired Chief Town Planner Y Narmada Manipur Architect Forum ki President N Git Kumar amadi Manipur Architect Forum ki President Aribam Joy Sharmana chingbana sargyakhe Workshop aduda Manipur Architect Forum ki member sing Kaksing Municipal Council ki caretaker councillor sing Kaksing Khunau amadi Sugnu ki caretaker councillor sing CSO amadi club ki member kya su saruk yakhe Singjame ASC ki hanagi MLA Irengwam Hemochandra National People's Party NPP ki National Vice President oina haukre Hiramasiga mari lainana party asigi National President Conrad ki sangmana cherol ama thokre 33 by 11 kV Sangai Pro substation dagi P by 11 kV Malom feeder Sangai Pro mamang lekaida semin sajin bagi thabak chathagadabana hayeng ayu pung tara dagi nungthil pung ama fawba mai phangloi hairi Impact of conflict of children with a special focus on education and protection haiba hiramda consultative meeting among asi Chandal district ki Khangsim village ki Kido Zone school da hokdokre New Era Environmental and Development Society needs na cry child rights ka kusam na tuna sinba consultative meeting aduda Manipur Commission for Protection of Child Rights ki chairperson Kaisam Pradeep Kumar cry gi representative amadi district child protection unit technopal gi official ki asu saruk yakhe experts singi maikai dagi conflict na sokal labat lamda masida angang singbo hiena safana ba amadi makoi gi pangfam thokpa hak mapung phana phangana ba pandamda meeting asi pangthokpani phongdok na khe Kawi Dharma Sabha Manipur na chahi khudingi pangthokpagum chahi asigi oinasu kawi salang mai bat ningsing thoram December marida sabha asigi city office Langol Waruk lekaida Kawi Dharma Sabha Manipur gi president DL Kawi na president oiduna pangthokre haina Kawi Dharma Sabha Manipur na thadorokpa cherol amana hairi cherol sina makha taraduna thoram adu da DL Kawi na laigi wayanda Kawi salang mai ba haiba hiramda miyeng thamduna wangangkhe DL Kawi na Kawi salang mai bat ningsing thoram da chahi khudingi paper pathok miyam da khudol tambane sei asigi oina di paper pathok pagi khudong saba laikhidre masigi damak miyam na waro bikanu hairi Kawi salang mai ba asengba mai bani lairik matik mayai puba laigi matik mayai puba miyoini mahaki kagai sandong kai amom tongduna lai pumna makki ningthau laining thauga hakthengna unaba ngamba miyoini Kawi salang mai ba Aran bayade achumbana magi thaudangni magi famda langjaba lankiba pumnamak laigi wayana aroibani haina cherol sina makha tarakle hauji pawgi marathana aten brem to lukchare Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu
Cafidon Cup Syrup. Dada! Ibe makigano. Alda betamo. Sige yumse. Next TMT na check-in na laksila ka tamkrabani ne. Dada nang se juhar habaga amta kidrabo. Asumna mayam na machalbog na option dugum. Masige yung masibu asoya ngan ko kada batagi. Next TMT na napseli. Next TMT juhar habati ma ko na basem bani. Zaman technology si na bana concrete ka tok na tinaba matamda. Kapam ng amuk hena angle adli. Next TMT strength is in the quick. Honglakliba punsigi lambi sida araiba chaba yaba makai sasinari. Aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakta amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Break matungda me amutaram nokchari makhataba pauda Neuro Emergency Trauma Net Khaktaki Oina Multi Speciality Hospital ama MLA Khem Channa Sangaduna Miyamda Khusinakre Managing Director Net Hospital Singjamai Chongtham Lekai na Sinduna ngasi Singjamai Chongtham Lekai da Nauna Hospital adu hangdokpagi thoramda Senior Citizen Chongtham Saratsu saruk yakhe Nauna hangdokiba Hospital asigi matangda MLA Khem Channa Hospital asina Manipuri Khunai da Hakchel gi lamda mapung phana kanaba piba ngamba Hospital ama ohense Emergency ni haiba Emergency ni haina pukhalakpa anaba kaya chap saba anaba gi layong khangdokpa ngamdabana khudong thiba nangba kaya thengnari Neuro Khaktigi oiba Hospital asina andamasigi analayangi lamda kharadang oirabasu sakhat hanbada mateng oigani khali haike Yamna successful oiba lamdam asomda leiriba amadi Manipur Khunai gi kanaba piba hospital oirasanu haina isorda khurumjari emergency ne pugaloroni patient gangbu dudi si BP stroke tawi su khangja bonte makong ngawre turen pugatoi ni ada neuro gi yorom draga madu gi sentok sensin tawu madamda sagi legi dabase koi isana mayama thengnajare aduna sigumba yamna specialist hoina neuro da focus torkanda sugumba hospital ma koi hangmidana koi lamdam sigi sakot khoktang dasu mangjin thane na thamjara kanda masi punamagasi Isorna Taujan Vidana, Asoyangam Yaudana, Apaba Hospital, Wedasano, Haina Isor Korumzri. Hospital asigi Managing Director Dr. Saubam Parkinsona Hospital asi Mahak Masana Linkachaba Oibana Neurogi Oina Layangbada Cell Changbana Patient Party da Awaba Kaya Laiba Adu Yenglaga Khwaidagi Hanthaba Layangman Loduna ate Hospital ga Manadaba Mongda Miyangi Mateng Pangna Bahonagani Hospital asida Maru Oiba BP stroke tauba accident ta kok sokpa sing yauna neuro surgery amadi neuro medicine gi khudong saba sing pigani masigi mathakta accident tok matamda kok khakta sokpa natana atai haksangi mafam singda solakpa yaurakpada orthopedic yauna dental gi layeng bagi khudong saba su pigani hospital asina emergency da pukalakpa anaba singda henam yeng changduna miyangi mateng pangnaba honagani haike neuro gi layeng basi pasha khayam changi overall pasha khayam changi stroke wagera na thek layeng gi musi ka daw layeng ani anabdo matam khade ICU da ani matam kha tham kham tham bottom me adum yangi samala pasha yam changi aduna patient party do sim wabo aduna high me am se si hospital lowest rate la lowest cost chamon khasabina adum lowest cost to la pasha matang da di me am hospital gi na da si hospital na lowest cost la kani but best no la mon kono rakne Manipur gi Sankritan bu UNESCO na sakang kiba numit bu ikai khumnaba amasung ningsingba oina chai kudingi pangthoktuna lakpagi manung channa Jawaharlal Nehru Manipur Dance Academy na sinduna taranthoi suba Sankritan Day gi thoram ZNMDA gi mandokta pangthokre thoram aduda ex-MLA and Prithviraj Academy asi Guru KSIS Kriti Singh ZNMDA gi Director Pukrambam Bilas amasung Academy asi gi Vice Chairman Longjam Joy Chandrana maroiba mesing oina saruk yakhibaga loinana Sankritan Goza Singh Mairoi Singh amasung miyoi kya su saruk yakhe Tharamadhugi manung channa academy asigi visiting guru oina lairiba Sankritan gi oza taretta achamba khudol sing tamduna ikai khumnaba utkibaga loinana layokhraba oza guru sing photo singda sarugyakiba singna leishu katuna ikai khumnaba utke Tharamadhuga mari lainana ex-MLA and Prithviraj na Manipur ge Sankritan asi yamna maru oiba amani masina khunai sigi maru oiba chanabi kaya puduna chatlibani Manipur ge Sankritan asi UNESCO na masak khangba asi aikoi khudingmak ki sauktok chaningai ne aikoi khudingmak na Sankritan asi hena saukhatnaba honamina si phongdokhe Hojiki present day Manipur crisis itself se koi trust deficit lak de ki lak pang atini lojai ai gi wakal de koi culture khudimak koi amana ama bebhar tongnaba ijat tongnaba ai gi culture sina promote to preserve to ai gi thoi ga dabni at the same time
अतोप कल्चर सो अखोइना सेम व्यवहार मा तगो मतम दा आइगी कल्चर सो अतोप कम्युनिटी न सो अखोइदा सो व्यवहार तोरकनी हाइसिगी अचेत थाजबा इंक्लूसिव ओइबा अदुगुम्बा वाखलोल से आई थमजरगा लाकदबा अखोइगी करी हाइबताई जेनरेशंस क्या दसु अखोइगी जैन मणिपुर डांस अकेडमी की हौबिरेकबा छात्र सिंह छात्री सिंह ओजा गुरु सिंह चाही क्या जेनरेशन आफ्टर जेनरेशन पीबेरिबा अफबा असिगुम्बा थौगलोल अखोइगी चटनबी कल्चरल हेरिटेज मैम सिंह अखोइना ngaना चटपगी पोत अखोइ थौया ताइन खली थौरम अदुगा मरी लेना JNMDA की डायरेक्टर पुखरम्बम बिलासना मणिपुर की संकीर्तन असिदा फजबा मचाक कया यावबदगी यूनेस्को ना मसक खंगबा चही 32 फारे मखोई मसी अखोइगी यामना साउथोकजफम अमने संकीर्तन दा अहोंग खरा लाकपगी ममी तारिबा असि मतंगी मटुंग इना लाकप ओइगनी अदुबु मणिपुर के संकीर्तन दि थाक हंथबदी नत्ते फोंदोखे माना मखा तारदुना मणिपुर के संकीर्तन की ओजा अमसुंग महिरोई मणिपुर दा मरांग कायना लेरे संकीर्तन तौबदा नियम चुमना तौ मथौ ताई संकीर्तन की असेंगबा मसक अदु मांगदनबा होनाबदा अखोइ खुदिंगमकी अचौबो थौदांग लै फोंदोखे संकीर्तन तौरीब ओजा गुरु सिंह असिना संकीर्तन मनुंगदा साहिदब चिंजाक सिंह चासलकबा आइसि लोइनमक्ति नते सिगुम्बा अदगी लैरिब खुलक खुलक सिंहदा अखोइ छात्र सिंह हाना तमम्बा ओजा गुरु सिंहगी मयुमदा चलगा गुरु शिष्य परंपरागी खनबगी सिस्टम दो अदुबुदि खितंग अवोनबा अहोंग खरदि लाई अदुबु नत संकीर्तन से अखोइना चौथै हाइबदि यादे मरमदि चौखटपदुना निंगसि अखोइना यूनेस्को ना मसक खंगैबा अखोइना यूनेस्को ना अखोइ मसक खंगबिरक्तना मणिपुरदा चलिबा नत संकीर्तन गिसे सिदि अवांग थाकता पुखटपिबा याय हाइबगिदमतने अखोइना खंगैसे मरमदुना अखोइना ngasi तौजरिबसिसु अखोइगी नत संकीर्तन से हेना चौखटनबगिदमतनि हाइना अखोइना ai magedi thamjari Regional Center for Cultural Heritage RCCH Manipur amasung Yairipok Sangit Ashram Natta College Yambebna Sinduna 32 Suba International Sankirtan Day 2025 ki palan thoram ngasi Yairipok Wamolaikai da leiba RCCH ki auditorium da pangthukre Tharamadu Andro Kendra Arangpham Development Organization Yairipok Konthojam Kulachandra Memorial Nam Sankirtan Poiro Khongjin Sri Sri Govindaji Natta Sankirtan Wangkai Palace Compound Imphal Guru Sanaton Apunba Hari Sankirtan Nainasang Sagolban Mabudo Mantru Lekai Imphal Saityana Institute of Sankirtan Wangkai Thangjam Lekai Imphal Natta Sankirtana Cholom Research Foundation Sagolban Imphal Guru Bira Natta Sankirtana Academy Pishum Ningom Lerak Imphal Traditional Folk and Cultural Research Center Mongsangai School Lerak Imphal amasung CYCA Kurai Puthipa Lekai Imphal na puna kusam naraga sinkhibane Thoromaduda Andro Assembly Constituency gi MLA Thaunausam Syam Kumar na athaiba mitung RCCH Yairipoki President Lai Kuramani na Thoromapu aduga JNMDA Manipur gi Guru amadi 32 Suba International Natta Sankirtana Celebration Committee Secretary Mahobom Saityaban amadi Traditional Folk and Cultural Research Center Mongsangai School Lerak Imphal gi Guru Zi Latasnana Akhanaba Mithunglen Singh Oina Sarukya Ke Thorongi Sarukamu Oina Ngasigi Mithunglen Singh na Luchingduna Layo Krabanata Sankirtan gi Guru Singda Hailei Katuna Ikai Kunubusut Ke Jongan ba artist Singh na Nupi Pala Nupa Pala Pung Cholom amasung Dol Cholom na Singba Singh Utke Sarukya ki ba artist Singh bu Ikai Kunaba Utpa Oina Ngasigi Mithunglen Singh na Certificate amadi Citation Singh Suyento Ke Thorangamari Lenana Tarantoy Suba International Natta Sankirtana Celebration Committee Secretary Mahobom Saityabanna Manipur da leiriba community kuntra manga asigi tongan ba culture leijai mayam asigi manungda Manipuri Nat Sankirtana asi haukiba chahi English ngani 13 gi December marida United Nations Educational Scientific and Cultural Organization UNESCO na sakang biduna World Heritage ta chankibani Prithvi da leiriba furup mayam asigi marakta ariba furup karambano haibadu scientist kayana ningthina khanglaba thoidokna bot pinaraba matung Manipur Nat Sankirtana asi sakang birakhibani ngasigi oirakliba Manipur gi fibam asida akhoi masel gi marakta ingtappa haibadu puraknaba akhoi pumnamakna Nat Sankirtan da ahenba mieng thamba tangai fade amadi marai chaitharakadra haina mi pairi bat Nat Sankirtan asi akhoi pumbana yokhatpagi tangai fadaba lei haiba wafam kaya phongdokhe Imphal East District ki manung channa leiba Wangkai Ningthem Pukri da Eurasian Kut Common Kut haina khangnaba Manipuri singna nganu porom haina su kaungnaba lam nganu makhal asi ngasidagi sakta ba haurare ngasi ayuk angan bada lam nganu makhal asi manak nakpada leiba miyoi singna Ningthem Pukri da sakta aduna leiba thengnarakpani nganu porom haina khangnaba lam nganu makhal asi ingtham thagi matam November dagi February fawba chahi khudingi Loktak Pat ta chaktai Akang ahi singna phungdorok pagi matung ina nganu porom haiba lam nganu makalasina mi kungna taba mafamda leiba Ningthem Pukri da chaktariba asi mausadagi leraklaba pat sing mangsilakpana oiba yai hairi
Security Force na ngarang tongan bam singdagi kuchu khulai kaya fagale hari police dagi phangba pawda segmai PS manung chanba loitang sandungi singsang dagi 303 rifle sama double barrel ama single barrel ama 9mm pistol ama hand grenade ama nongwe maru chamatara nipal detonator nipan chief launching ahum magazine nipan patka helmet ama amasung paka helmet ama amasung BP jacket ani fagat ke Makata na kay rawang kemanaki ngarian singdagi su kuchukulay kaya fagat ke polam sing adudi single barrel ama carbine ama hand grenade ani KZ ani rongi IED amasung tear gas grenade amani hauzik maru pa amakana pizari Waroi singi yum humpamathoi gi IDP bioi chani yang kai tere ki anirak subo ina ngasi mayum dat changhan bahu kre ai gegi furum khaktagi apipu wakalol da chatna duna leirabadi Manipur gi apunba saktam sagat pa sungam ngamloi haina MLA khumukcham Joy Kishan na haikre amadi nauna vote tawda akiba leite adubo hauze vote ki matam chadri haina speaker che sector brutana ISTV news ta phongdokle Fabu yu na dia ISTV na pizza pa matang solution jare miyang tabiri ba singbam kahanna kurum jare